Haochong PHC da lasingfaoba leihallamle test tounaba machak leiramdre chinga tamgagi ana layeng da fangba kudung chaba sathina khenaramle Imphal dagi khwaidagi nakpa subdivisional headquarters oiriba None district ki Haochong khulda leiba primary health center awat apana thalle regular doctor amaga contract doctor aniga subdivision asigi khunjali sing tara asibo layeng bagi phibam da lehore buya amadi FNCC na lamdam asigi ching amadi tamgi tongan ba mafam da leiba ana layeng sangsingi phibam koina chatuna yengsin bagi manung chana ngasi Haochong PHC asibu yengsin ki None district headquarters tagi kilometer taramangarom khaktamak lapa mafam oiribasu lambi thongi phibam hainingai leitana fatabana maram oiraga khulasi yowada pung ama makhairom changli inpui phuruki yumkok chani rom leiduna miyoi lisingani rom na khundaba khul asida hangliba matangairba health center asida staff ki award apa leibada natana infrastructure gi lamdusu award apa kaya leiramba thengnarakhi hiramasigi matangda puyagi general secretary longjam avothen hai miyoi ban hingbada changdraba yadraba basic right ama oiriba ana layangi khudong sabasi Ching tamgi khenaba leitana mipung khuding makna fanganabagi pandamda sangsinbani Chingi manung hanjin mamfamda leibata natana subdivisional headquarters amasu oiribanina yamna maru oiba ana layeng sangasida regular doctor amakhakna MO in charge oina puduna leirambasi thengnabada yamna nungaitaba fawi infrastructure gi phibam yengsiloba matamdasu blood testing gi facility ama fabu leiramdabaga loinana lasingfaoba lemna piramdabagi phibam thengnarakhi ECG amadi ultrasound gi machine leitabana kunja singda kudung chadaba kaya maru mayuk nahli ambulance ani leiragasu driver amadagi hena leiramliba driver adusu nomagi khusumal piraga nekpagi mathakta khusumal phanglaktaba chahi anirom phari puyana asigumba asoiba awatpa kaya puthoklebasu manipur lenga ki health directorate na tumin leisinbagi thongasi haksina lawi asigumba thongasi lesangsina satharklabadi miyamgi achobo kholaw ama soidana lakani haiba khangjin gadabani haina fongdokki Haochong khulgi chairman nampi khumbana hai subdivisional headquarters amaki PIC da leifam thokpa infrastructure amata uwa fangdri PIC sin koliba Haochong amadi awangkhul da khundariba migi masing lising tara heli kunja sing lairabana maram oraga imphal da chalaga layeng ngamde PIC asida mathau taba doctor amadi staff thambaga loinena awatpa infrastructure sing hapsinduna kunja singi awaba kohunba mathau tai haiki